ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯆꯍꯤ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯑꯣꯏꯕꯅ ꯏꯊꯛ ꯏꯔꯥꯡꯗ ꯉꯥꯎꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯒꯤ ꯅꯨꯄꯥ ꯊꯣꯏꯕꯗꯤ ꯏꯀꯥꯏ ꯌꯥꯝꯅ ꯊꯤꯒꯟꯕ, ꯃꯤꯉꯣꯟꯗ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯗꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯆꯍꯤ ꯈꯔ ꯂꯤꯁꯤꯟꯈꯤꯕ ꯑꯣꯏꯕꯒ ꯐꯖꯕꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯐꯖꯕꯤꯅꯁꯨ ꯅꯣꯡꯃꯇ ꯊꯣꯏꯕꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯗꯦ꯫ ꯐꯖꯕꯤꯅ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯐꯖꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯉꯥꯎꯔꯕ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨꯛ ꯀꯌꯥꯁꯨ ꯐꯖꯕꯤꯕꯨ ꯂꯨꯝꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯊꯕꯛ ꯆꯠꯂꯨꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯊꯣꯡꯗ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯀꯅꯥꯅꯣ ꯑꯩꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯅꯨꯄꯥ ꯑꯍꯨꯝ ꯂꯦꯞꯄꯤꯁꯤꯕꯣ? ꯄꯣꯂꯥꯡꯈꯣꯛ ꯑꯃꯟꯕ ꯃꯥꯟꯕꯋꯣ, ꯏꯁꯤꯡ ꯈꯔꯨꯡ ꯃꯥꯟꯕꯋꯣ, ꯃꯁꯤꯗꯤ ꯉꯥꯔꯤ ꯆꯐꯨ ꯃꯥꯜꯂꯤꯅꯦ꯫ ꯃꯅꯝꯅꯁꯨ ꯅꯝꯊꯤꯅ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯍꯩ ꯕꯨꯡꯉꯣ, ꯄꯣꯂꯥꯡꯈꯣꯛ ꯃꯥꯟꯕ, ꯀꯔꯤꯅꯣ ꯀꯣꯟꯊꯣꯡ ꯃꯌꯥꯁꯤꯗ ꯏꯄꯥ ꯄꯥꯈꯠꯀꯩ ꯅꯈꯨꯠ ꯑꯅꯤꯒ ꯆꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯦꯞꯄꯤꯗꯨꯕꯣ? ꯑꯩꯒꯤ ꯅꯨꯄꯤꯅꯒ ꯈꯔ ꯃꯃꯥꯏ ꯊꯛꯄꯅꯦ, ꯄꯣꯂꯥꯡꯈꯣꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯐꯅꯦꯛꯀ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯝꯗꯅ ꯏꯁꯣꯏ ꯁꯣꯏꯗꯕ ꯇꯥꯔꯦꯅꯦ꯫ ꯁꯥꯐꯕꯅ ꯈꯨꯔꯥ, ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯁ ꯀꯔꯤꯅꯣ ꯃꯤꯡꯒꯧꯁꯤꯗꯤ, ꯀꯥꯅꯝ ꯅꯝꯃꯤꯗ, ꯂꯣꯛꯇꯨꯝ ꯈꯨꯅꯤꯡꯉꯦꯅꯦ꯫ ꯈꯨꯔꯥ, ꯀꯩꯅꯣ ꯈꯨꯔꯥꯁꯤꯕꯨ ꯃꯩꯈꯨꯒ ꯁꯤꯖꯤꯟꯅꯕꯤꯕ꯭ꯔꯣ? ꯍꯩ ꯍꯩꯄꯥ ꯁꯥꯕ, ꯑꯩꯉꯣꯟꯗ ꯈꯨꯔꯥ ꯀꯧꯗꯤ ꯅꯣꯏ ꯅꯃꯥꯗꯨꯅ ꯍꯥꯏꯔꯛꯄ꯭ꯔꯥ? ꯍꯥ, ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯀꯔꯤ ꯈꯨꯟꯗꯩꯅꯣ? ꯏꯃꯥꯅꯕꯨꯗꯤ ꯍꯥꯏꯔꯛꯇꯦ, ꯏꯃꯤꯡꯕꯨꯗꯤ ꯁꯥꯐꯕ ꯀꯧꯖꯩ, ꯂꯩꯐꯝꯅ ꯆꯐꯨ ꯈꯨꯟꯗꯒꯤꯅꯤ꯫ ꯈꯨꯔꯥ ꯀꯧꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯏꯕꯥꯏ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯑꯗꯣ ꯏꯕꯥꯏ, ꯌꯨꯝꯁꯤꯗ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯏꯕꯥꯏꯒꯤ ꯏꯆꯜ ꯅꯨꯄꯤ ꯑꯣꯏꯗꯣꯏꯔꯣ? ꯀꯔꯤꯅꯣ ꯅꯃꯤꯡꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ, ꯀꯔꯤ ꯁꯥꯐꯕ ꯍꯥꯏꯕ? ꯐꯤꯕꯝꯗꯨꯒ ꯁꯥꯐꯕ? ꯏꯕꯣ, ꯅꯪꯒꯤ ꯅꯁꯥꯁꯦ ꯐꯃꯟꯗꯅ ꯑꯩ ꯀꯣꯟꯊꯣꯡꯗꯣ ꯃꯗꯨꯗ ꯐꯩꯔꯤꯕ ꯋꯥꯁꯤꯡꯗꯨꯅꯕꯨ ꯍꯦꯟꯅ ꯆꯥꯎꯏꯅꯦ꯫ ꯂꯩꯐꯝꯗꯨꯕꯨꯗꯤ ꯆꯥꯅꯩ, ꯆꯐꯨ ꯈꯨꯟꯗꯩꯅꯤ ꯍꯥꯏꯔꯤꯗꯣ, ꯅꯁꯛꯇꯣ ꯆꯐꯨ ꯃꯅꯨꯡꯗ ꯌꯣꯛꯄ ꯉꯥ ꯌꯥꯝ ꯃꯥꯜꯂꯤ ꯅꯁꯛꯇꯣ꯫ ꯑꯗꯨꯒꯅꯦ, ꯑꯩꯒꯤ ꯌꯨꯝꯁꯤꯗꯤ ꯂꯩꯁꯥꯕꯤ ꯂꯩꯇꯦ, ꯅꯣꯏꯒꯤꯗꯣ ꯌꯨꯝ ꯑꯣꯟꯅꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯈꯛꯇꯅꯤ ꯌꯨꯝꯁꯤ ꯂꯩꯔꯤꯕꯁꯦ꯫ ꯍꯥ, ꯀꯔꯤ? ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯆꯔꯥ ꯍꯦꯟꯈꯩ ꯂꯥꯛꯏꯁꯤꯗꯤ ꯌꯨꯝ ꯑꯣꯟꯅꯔꯝꯃꯕ? ꯑꯣ ꯏꯕꯥꯏ, ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ, ꯌꯨꯝꯁꯤ ꯂꯩꯁꯥꯕꯤ ꯂꯩꯇꯦꯀꯣ? ꯂꯩꯇꯦ ꯃꯤ ꯅꯣꯏꯕꯨ ꯊꯥꯖꯗ꯭ꯔꯒ ꯂꯩꯀꯥꯏꯗ ꯍꯦꯛ ꯍꯪꯉꯨꯔꯣ꯫ ꯑꯗꯨ ꯑꯣꯏꯗꯤ ꯀꯔꯤꯒꯤ ꯅꯣꯏ ꯀꯣꯟꯊꯣꯡꯁꯤꯗ ꯂꯨꯝꯖꯔꯨꯝꯅꯤꯒꯦ? ꯏꯕꯥꯏ, ꯑꯩ ꯆꯠꯂꯦ, ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯂꯨꯝꯕꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ? ꯂꯩꯁꯥꯕꯤ ꯂꯩꯇꯕ ꯊꯣꯡꯒꯥꯜꯁꯤꯗ ꯀꯩꯗꯧꯕꯩ ꯂꯩꯖꯔꯨꯅꯤꯒꯦ? ꯑꯩ ꯕꯦꯔꯥꯅꯦ ꯁꯤꯃꯗꯤ, ꯁꯧꯖꯤꯜꯂꯝꯃꯤꯅꯦ꯫ ꯇꯨꯅꯥꯟꯕꯅ ꯏꯌꯥꯝꯕ, ꯀꯩꯅꯣꯝꯇꯒ ꯍꯪꯖꯍꯧꯒꯦ꯫ ꯊꯣꯏꯕ ꯃꯅꯥꯇꯣꯟꯗꯨ ꯃꯦꯜꯂꯒ ꯉꯁꯥꯏ ꯉꯥꯔꯤ ꯆꯐꯨ ꯃꯥꯜꯂꯤ, ꯅꯝꯊꯤꯔꯝꯅꯤ ꯑꯗꯨꯅꯦꯕ꯫ ꯍꯥ, ꯀꯔꯤ ꯍꯪꯒꯦꯕ? ꯍꯪꯉꯣ ꯍꯪꯉꯣ, ꯑꯗꯣ ꯈꯔꯗꯤ ꯆꯠꯊꯣꯛꯂꯒ ꯂꯦꯞꯄꯣ, ꯃꯅꯝ ꯌꯥꯝ ꯅꯝꯊꯤ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯃꯅꯝꯁꯤꯕꯨꯗꯤ ꯏꯔꯨꯖꯗꯕ ꯈꯤꯇꯪ ꯀꯨꯏꯕꯩꯅꯤ, ꯁꯝꯁꯤꯁꯨ ꯀꯛꯄ ꯇꯟꯗꯅ ꯀꯛꯇꯕꯒꯤ ꯊꯧꯔꯤ ꯑꯣꯜꯂꯕꯅꯤ꯫ ꯃꯤꯅ ꯆꯤꯡꯕꯗꯒ ꯄꯥꯛꯇ ꯇꯧꯅꯗ꯭ꯔꯦ ꯑꯩ ꯁꯝꯁꯤꯗꯤ꯫ ꯁꯝꯁꯦ ꯐꯣꯏꯅ ꯍꯣꯠꯅꯕꯗ ꯀꯣꯛ ꯄꯨꯂꯞ ꯀꯦꯟꯕꯒꯤ ꯐꯤꯕꯝ ꯌꯧꯔꯕꯅꯤ꯫ ꯈꯪꯉꯤꯅꯦ ꯑꯩꯁꯨ, ꯀꯔꯤꯅꯣ ꯍꯪꯅꯤꯕꯣ? ꯁꯠ ꯀꯣꯏꯊꯣꯛꯇꯅ ꯂꯩꯇ꯭ꯔꯁꯨ ꯏꯔꯨꯖꯒꯦ ꯏꯁꯤꯡ ꯄꯤꯌꯨ ꯍꯥꯏꯔꯣ? ꯏꯌꯥꯝꯕ, ꯏꯁꯤꯡꯒꯤ ꯅꯠꯇꯦ, ꯑꯩ ꯏꯁꯥꯃꯛ ꯇꯣꯅꯥꯟ, ꯌꯨꯝꯁꯤꯗ ꯐꯖꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯝꯒꯦꯔꯥ? ꯀꯔꯤ? ꯃꯣꯠꯂꯤꯕ ꯈꯨꯃꯣꯠꯇꯨꯒ ꯇꯨꯅꯥꯟꯕ ꯀꯥꯏꯖꯈ꯭ꯔꯦ ꯁꯤꯗ ꯎꯇꯨꯞ ꯑꯃ ꯇꯥꯍꯧꯕꯗꯣ꯫ ꯃꯋꯥ ꯑꯩꯉꯣꯟꯗꯕꯨ ꯏꯇꯨ ꯀꯧꯊꯣꯛꯄꯤꯔꯝꯃꯨ ꯀꯥꯏꯗꯅ ꯂꯩꯔꯝꯃꯨ, ꯅꯀꯣꯛꯇꯨ ꯊꯨꯒꯥꯏ ꯉꯁꯤꯗꯤ꯫ ꯐꯖꯕꯤꯗꯨꯃ ꯑꯣꯏꯔꯦ, ꯍꯩ ꯑꯩꯁꯨ ꯆꯦꯜꯍꯧꯔꯒꯦ꯫ ꯐꯖꯕꯤꯗꯨꯃ ꯑꯣꯏꯔꯝꯃꯦ, ꯑꯁꯤꯒꯤ ꯏꯔꯣꯏ ꯑꯉꯧ ꯃꯥꯟꯕꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯅꯤ, ꯅꯣꯏꯁꯨ ꯐꯨꯖꯔꯛꯁꯅꯤꯀꯣ, ꯑꯩꯗꯤ ꯆꯦꯜꯂꯦ ꯑꯉꯥꯡꯁꯥ꯫ ꯇꯨꯅꯥꯟꯕꯗꯨ ꯂꯥꯎꯗꯨꯅ ꯆꯦꯟꯕꯗꯨꯗ ꯑꯇꯩꯗꯨꯁꯨ ꯃꯍꯩ ꯆꯦꯟꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯑꯩꯅꯅꯦ ꯏ ꯀꯥꯔꯛꯇꯅ ꯊꯕꯛ ꯂꯣꯏ ꯂꯦꯞꯊꯣꯛꯑꯒ ꯏꯇꯨꯁꯦ ꯅꯪꯒꯜꯁꯤꯗ ꯄꯣꯠꯁꯤꯜꯂꯒ ꯂꯩꯅꯤꯁꯦ ꯑꯔꯦꯝꯕꯗ꯫ ꯁꯣꯝꯗꯅ ꯐꯖꯕꯤ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝꯁꯦ ꯃꯁꯤꯒꯤ ꯄꯥꯈꯪ ꯑꯔꯤꯕꯁꯤꯗ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯂꯕꯅꯤ꯫ ꯑꯩꯁꯤꯁꯨ ꯄꯪꯃꯟꯕ ꯍꯥꯏꯗꯨꯅꯤ, ꯍꯦꯛꯇ ꯄꯥꯈꯪ ꯑꯔꯤꯕꯁꯤꯒꯤ ꯅꯨꯡꯁꯤ ꯇꯥꯠꯇ ꯅꯃꯩ ꯄꯥꯏꯗꯨꯅ ꯏꯟꯅꯔꯨꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯀꯣ ꯁꯨꯝ ꯈꯜꯂꯨꯔꯒ ꯏꯁꯥ ꯏꯇꯣꯝꯇ ꯈꯣꯏꯗꯧꯁꯦ ꯊꯤꯠꯇꯨꯅ ꯈꯥꯡꯉꯦ ꯍꯥꯏꯕꯅꯤꯗ꯫ ꯀꯥꯟꯅꯗꯦ, ꯁ꯭ꯋꯥꯏꯗ ꯑꯩꯅ ꯁꯨꯛꯇꯣꯛ ꯄꯩꯊꯣꯛꯇꯅ ꯂꯩꯔꯒ ꯁꯛ ꯊꯤꯖꯤꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯇꯞ ꯀꯦꯁꯤꯜꯂꯒ ꯀꯩꯊꯦꯜ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ, ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ꯫ ꯄꯥꯈꯪ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯈꯔ ꯎꯔꯒ ꯑꯩꯅꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯊꯦꯡꯅꯗꯧꯕꯩ ꯅꯤꯡꯗꯅ ꯀꯩꯊꯦꯜꯒꯁꯦ ꯈꯣꯡꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕ꯫ ꯑꯗꯨꯒꯗꯤ
ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯅ ꯊꯤꯕ ꯄꯥꯈꯪ ꯉꯥꯛꯇꯦꯛ ꯊꯦꯡꯅꯕ ꯇꯧꯔꯤꯁꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥ ꯄꯥꯈꯪ ꯁꯦꯡꯂꯧ ꯁꯛꯇꯝ ꯍꯦꯟꯕ ꯑꯃꯇꯪꯗꯤ ꯊꯦꯡꯅꯍꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯊꯦꯡꯅꯍꯟꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯕꯤ ꯃꯅꯥꯇꯣꯟꯗꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯃꯦꯜꯂꯗꯨꯅ ꯁꯣꯔꯒꯤ ꯄꯨꯡꯐꯝ ꯌꯦꯡꯏ ꯑꯩꯃ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯣꯔ ꯄꯨꯡꯐꯝꯁꯦ ꯅꯍꯥꯟꯗꯤꯒ ꯃꯥꯟꯅꯗꯦ ꯍꯦ ꯏꯁꯣꯔ ꯑꯩꯅ ꯅꯤꯖꯈꯤꯕ ꯕꯣꯔꯗꯣ ꯀꯥꯎꯕꯤꯒꯅꯨꯀꯣ ꯍꯦꯛ ꯀꯥꯎꯔꯕ ꯂꯥꯏ ꯑꯣꯏꯔꯁꯨ ꯅꯁꯛ ꯎꯕ ꯎꯗꯕ ꯐꯨꯒꯠꯂꯛꯀꯅꯤꯍꯦ ꯑꯩꯗꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯐꯖꯕꯤ ꯃꯆꯨꯝ ꯇꯥ ꯃꯈꯩ ꯀꯦꯊꯔꯒ ꯀꯩꯊꯦꯜ ꯇꯝꯅ ꯊꯣꯛꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯐꯖꯕꯤ ꯅꯪꯗꯤ ꯀꯔꯣꯝꯗꯅꯣ ꯏꯅꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯈꯩ ꯏꯆꯦ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ ꯐꯖꯕꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯏꯆꯦ ꯍꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯅꯌꯨꯝ ꯉꯟꯅ ꯄꯥꯟꯖꯔꯕꯁꯨ ꯅꯋꯥ ꯋꯥꯈꯜ ꯇꯥꯕ ꯐꯪꯖꯔꯕꯅꯤꯅ ꯀꯦꯕꯋꯣ ꯃꯧꯕꯋꯣ ꯆꯥꯅꯤꯡꯕ ꯈꯟꯗꯅ ꯆꯥꯔꯒ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤꯗ ꯏꯆꯦ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤꯁꯤꯗꯤ ꯑꯩꯅ ꯁꯛ ꯐꯖꯕꯁꯦ ꯁꯨꯛꯊꯣꯛ ꯄꯩꯊꯣꯛꯂꯒ ꯂꯩꯔꯗꯤ ꯑꯩꯒꯤ ꯐꯖꯕ ꯁꯛꯁꯦ ꯃꯥꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯩ ꯇꯧꯔꯒ ꯂꯩꯕꯁꯤꯒꯤꯅꯤ ꯏꯆꯦ ꯍꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯣꯏꯇ ꯅꯤꯡꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯍꯅꯨꯕꯗꯣ ꯑꯣꯟꯊꯣꯛꯅ ꯑꯩꯒ ꯃꯥꯏ ꯆꯥꯟꯅꯈꯤꯗ꯭ꯔꯕ ꯖꯥꯠ ꯃꯥꯏ ꯆꯥꯟꯅꯗꯕꯅꯔ ꯀꯔꯤꯅꯣ ꯂꯩꯃꯤꯟꯅꯕꯒꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯇꯧꯕꯅꯤ ꯅꯨꯄꯥ ꯑꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯕꯁꯦ ꯌꯥꯝ ꯈꯝꯕꯟꯕꯅꯤ ꯅꯪꯅꯒ ꯅꯁꯛ ꯅꯇꯧ ꯐꯖꯕꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯈꯝꯕꯜꯂꯝꯒꯅꯤꯌꯦ ꯏꯆꯦ ꯈꯪꯉꯦꯕ ꯏꯆꯦ ꯈꯝꯕꯟꯕꯒꯤ ꯋꯥꯗꯤ ꯀꯔꯤꯅꯣ ꯑꯍꯤꯡꯗꯩꯅ ꯈꯣꯡꯍꯥꯝ ꯅꯤꯡꯃꯟꯗꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯕꯤ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯎꯔꯦ ꯃꯥꯗꯤ ꯑꯩ ꯃꯥꯡꯈ꯭ꯔꯕꯣꯏ ꯅꯤꯡꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯂꯝꯌꯥꯏꯗꯅꯦ ꯃꯈꯣꯡꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯍꯦꯛꯇ ꯀꯞꯂꯒ ꯂꯩꯔꯝꯂꯕꯒꯤ ꯋꯥꯅꯦꯃꯤ ꯍꯩꯃ ꯑꯗꯨꯝꯅꯒ ꯍꯦꯛ ꯇꯧꯕꯣꯏꯔꯦꯀꯣ ꯊꯣꯏꯕꯗꯣ ꯇꯧꯏ ꯏꯆꯦ ꯍꯩꯃ ꯑꯩꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗꯤ ꯀꯥꯎꯏ ꯏꯆꯦꯁꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯜꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯅꯪꯁꯨ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯀꯩꯊꯦꯜ ꯌꯧꯔꯨꯔꯣ ꯏꯆꯦꯁꯨꯅꯦ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯃꯔꯨꯞ ꯑꯣꯠꯄꯒ ꯅꯪꯍꯧꯗꯕ ꯇꯥꯔꯦ ꯍꯣꯏ ꯏꯆꯦ ꯐꯖꯕꯤ ꯄꯨꯛꯅꯤꯡꯗꯁꯨ ꯈꯟꯖꯩ ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ ꯑꯩꯕꯨ ꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯔꯛꯇꯕ ꯑꯃꯠꯇ ꯌꯥꯎꯗꯦꯕ ꯑꯗꯣ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯠꯇꯒ ꯏꯇꯩꯃ ꯅꯪꯁꯦ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯂꯝꯕꯤꯅꯤ ꯇꯧꯔꯤꯁꯤꯁꯨ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯎꯗꯦ ꯑꯩꯅꯗꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥꯒ ꯃꯤꯠꯆꯤ ꯇꯦꯟ ꯀꯥꯞꯅꯒꯦꯅ ꯍꯔꯥꯎꯅ ꯌꯨꯝꯗꯒꯤ ꯃꯣꯟꯗꯥꯒꯁꯦ ꯅꯨꯡꯉꯥꯏꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯉꯁꯤ ꯏ ꯁꯨꯝ ꯀꯥꯔꯛꯇꯅꯕ ꯀꯩꯊꯦꯜ ꯀꯞꯅ ꯆꯠꯇꯕꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯑꯩꯒꯤ ꯅꯨꯄꯥ ꯍꯅꯨꯕꯗꯨꯗ ꯑꯣꯏꯅ ꯏꯁꯧ ꯇꯧꯔꯒ ꯂꯩꯔꯨꯅꯤꯁꯦ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯉꯥ ꯑꯆꯧꯕ ꯐꯖꯕ ꯑꯃ ꯂꯩꯔꯒ ꯃꯈꯨꯠꯇ ꯌꯥꯜꯂꯒ ꯂꯥꯛꯂꯤꯕꯗꯨ ꯊꯦꯝꯕꯨꯡꯅ ꯎꯔꯗꯨꯅ ꯑꯁ ꯏꯇꯩꯃ ꯐꯖꯕꯤꯁꯦ ꯅꯣꯡꯃꯒꯤ ꯐꯖꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯧ ꯇꯧꯗ꯭ꯔꯣ ꯇꯥ ꯊꯣꯏꯕ ꯄꯥꯈꯪ ꯁꯥꯔꯤꯗꯨꯅ ꯀꯔꯤ ꯂꯥꯡꯕ ꯊꯥꯛꯂꯒ ꯐꯥꯔꯛꯄꯖꯥꯠ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯪꯂꯨꯁꯤꯔ ꯈꯪꯗꯦ ꯑꯩꯁꯨ ꯅꯨꯄꯤ ꯐꯖꯕꯤ ꯐꯪꯅꯕ ꯈꯨꯃꯟꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯧꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯏꯔꯥꯡ ꯐꯕꯗꯤ ꯂꯩꯁꯥꯕꯤ ꯑꯃꯗꯒꯤ ꯃꯥꯅ ꯈꯤꯠ ꯍꯦꯟꯕꯅꯤ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯈꯤꯇꯪꯒ ꯇꯧꯁꯤꯜꯂꯨꯔꯗꯤ ꯃꯥꯅ ꯍꯦꯟꯖꯜꯂꯛꯇꯣꯏꯖꯥꯠꯅꯤꯀꯣ ꯈꯨꯃꯟ ꯏꯇꯩꯃꯁꯤ ꯆꯪꯁꯤꯜꯂꯒ ꯏꯔꯥꯡ ꯃꯇꯦꯛ ꯇꯧꯁꯤꯜꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯌꯥꯏ ꯀꯩꯅꯣ ꯃꯧ ꯅꯍꯥꯗ ꯈꯥꯏꯕ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯕ ꯏꯒꯨꯜꯅꯤ ꯀꯩꯅꯣ ꯊꯧꯕꯅ ꯅꯣꯏꯅꯤ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯅꯠꯇꯦ ꯅꯣꯏꯅꯤ ꯁꯤꯕꯨ ꯄꯥꯈꯪꯅꯤꯒꯥꯁꯦ ꯂꯣꯏ ꯀꯥꯎꯔꯕ ꯅꯃꯤꯠꯇꯨꯗ ꯃꯧ ꯅꯍꯥ ꯑꯝꯇ ꯎꯕ ꯌꯥꯗ꯭ꯔꯤꯁꯦ ꯃꯧꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯧ ꯂꯧꯕ ꯁꯣꯏꯔꯣꯏꯀꯣ ꯅꯣꯏꯅꯤ ꯈꯨꯃꯟꯅ ꯍꯣ ꯂꯦꯝꯕ ꯁꯥꯕ ꯅꯪꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯖꯒꯠꯅꯕ ꯄꯥꯝꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯀꯠꯅꯒꯦ ꯅꯪꯉꯣꯟꯗꯅꯦ ꯌꯥꯎꯁꯤꯜꯂꯛꯎ ꯍꯥꯏꯗꯤ ꯑꯩꯈꯣই ꯑꯗꯨꯝ ꯆꯠꯀꯠꯅꯖꯒꯦ ꯊꯦꯝꯕꯨꯡꯅ ꯈꯨꯃꯟ ꯂꯦꯝꯍꯧ ꯃꯤꯒ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯇꯩꯃ ꯐꯖꯕꯤꯒꯤ ꯑꯣꯏꯅ ꯅꯣꯛꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯈꯨꯃꯟꯅ ꯍꯣꯏ ꯏꯇꯩꯃ ꯐꯖꯕꯤ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ ꯈꯟꯕꯒꯤꯔ ꯀꯩꯅꯣ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯎꯏꯗ ꯊꯦꯝꯕꯨꯡꯅ ꯈꯨꯃꯟ ꯏꯇꯩꯃ ꯐꯖꯕꯤꯒꯤ ꯃꯈꯨꯠꯅ ꯄꯥꯏꯕꯗꯒꯤ ꯉꯥꯁꯤꯐꯥꯎ ꯌꯥꯎꯅ ꯀꯌꯥꯅ ꯐꯖꯔꯤꯕꯅꯤ ꯌꯦꯡꯉꯨ ꯍꯩꯃꯥ ꯄꯥꯈꯪꯅꯤ ꯂꯥꯏꯁꯦ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯩꯅ ꯄꯥꯈꯪ ꯑꯃꯠꯇ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯅ ꯅꯤꯡꯖꯔꯤꯕꯁꯦ ꯎꯔ ꯃꯥꯜꯂꯤ ꯄꯥꯈꯪ ꯑꯃꯗ ꯅꯠꯇꯅ ꯑꯅꯤꯅꯦꯃꯤ ꯑꯩꯒꯤ ꯌꯦꯠ ꯑꯣꯏꯁꯤꯗ ꯏꯟꯅꯔꯛꯂꯤꯕꯁꯦ ꯊꯦꯝꯕꯨꯡꯅ ꯀꯩꯅꯣ ꯏꯇꯩꯃꯁꯦ ꯐꯖꯩ ꯍꯥꯏꯕꯩ ꯃꯇꯤꯛ ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯒꯁꯦ ꯈꯨꯝꯕꯤꯗ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯂꯤꯀꯣ ꯄꯣꯡꯕ ꯅꯠꯇꯦ ꯅꯣꯏꯁꯨ ꯚꯥꯞꯇꯤ ꯍꯔꯥꯎꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯍꯔꯥꯎꯔꯤꯕ ꯍꯩꯃꯥ ꯅꯠꯇꯦ ꯁꯣꯏꯔꯦ ꯀꯩꯅꯣꯅꯤ ꯏꯇꯩꯃ ꯁꯨꯝ ꯄꯣꯠ ꯂꯩꯈꯤꯕꯒꯤ ꯁꯦꯜꯁꯤꯡꯗꯣ ꯄꯥꯔꯝꯕꯅꯦ ꯈꯨꯃꯟꯅ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯑꯩꯈꯣꯏꯅꯒꯤ ꯏꯇꯩꯃꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄꯁꯤꯗ ꯏꯇꯩꯃꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕꯒꯤ ꯃꯤꯍꯨꯜ ꯑꯃ ꯇꯤꯡ ꯆꯣꯡꯉꯤꯗꯣ ꯍꯩꯃꯥ ꯋꯥ ꯉꯥꯡꯕꯀꯥꯁꯨ ꯌꯥꯝ ꯍꯩꯔꯝꯃꯤꯅꯦ ꯃꯇꯧꯗꯤ ꯃꯥꯟꯗꯅ ꯈꯨꯃꯟꯅ ꯈꯔ ꯇꯧꯔꯛꯀꯅꯤ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃꯕꯨ ꯀꯔꯤ ꯆꯥꯒꯦ ꯅꯁꯛ ꯑꯁꯨꯛ ꯐꯖꯔꯤꯁꯤꯕꯣ ꯏꯇꯩꯃꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯆꯥꯗꯦꯅꯦ
ima puknungine itai mana yam pamna saba hairagana thabigumba hawai maton ga yongsaka sibu oiradi hingni hekta sar aduga sidagi hena toina saba hairagana noita thoibagi khonthi mangaire atai thoidokpadi itai ma kaisu sade da thembung wari di nungai hi itai manangso ado itai magumbi masak matau phajabi leisabi ga leradi nanawi khoigi su amata pibadi yari poni aikhoi su pangnopti noptabani da nopte inaw animak amata nopte saktabu yengbada khara laikut leitong manadabagi wani thibudi thidida thembung herai tema nangi wadudi thagatli ra sidaira mathonga makhangdreda itai magi nupa ta thoibadagi di aikhoina yam sathini eli kaino phajaba natrani khuman khajiktaga nate yam thi eli kaino ni thembung nam ado itema napamlomda itai magumbi masak matau phajabi leisabi ge leradi amta sembiyu kaino nanaw khoise itai magumbi masak matau phajaba nupi thiringai deni aikhoina phawba nupi phangdana leribase laibakna thirisu itai man leisaringai da hek thengnaude chakredako nanaw khoide khuman itai ma aidi itai magumbi nupi imtaga phangjaradi nupi dugi khudomi da hekta tongna stongna do aduna itai madi nasak na tawsu phajabani na masak phajabi nupi ngakti tinarangoni ai khange aduna aikhoi gi nupi leisabi phajabi imta bibi da biyadamni itai ma noyani swai da legi ga lehroda mawai gi tungde inaraklaga leisabi piyo na kari sanarige aina isi karaktana ngasna thomamni ko thembung as itai manangsi saru phajai hoiba idi ngawri thembung itai mase asembagi saru phajabrane ifada phajai da tema nangni ifada phajai paina yengi phajai munni yengi phajai sangdam ningai leiponti kaino ado noina nupi hari do leisabi nattaba mahugadi pamdra ha mau itai ma masak phajradi aigidi maoirasu yadu yaida karim akai bleti khuman itai ma aisu mauni hina pam ko hayeng luhungbada silyam changna danaba ado itai ma aikoina koina ba maubu leirabo maugi wabu kaino ai amasu isau sauna leire noisu ba thembung ai shit le itai mu nangsi aikoidi itai mu tathi jarak to wi khandana haiba ngamda leirami itai mu ni kaino aikoina pamjari siso o mawai khoisu thamoi pali kaino laibakta tamlamdabagi ipagumba ribasida waithonglubagi wani thembung itai ma sidi wakhal ka se nungai esaita khuman itai ma phajabi thembung wai khoini sigi manungda karamun itai mun pamjari se aisu pangnopti noptabani haifet yengmada dum na panida phajai munni yengbada mora sengai paman bagi wani is haijale itai mun nangsu aibu yam thibadongda itai masya kuirabani aigi thamoise naken tha oiraklibasi basanta amukta oizarabadi haina laisamani ina ningjariba aduna nakhoini puni hek koisilaga aigi thamoigi nungsibase hekta zoro haitharake noyani okpa ngamre yengo thembung herai taima wami soisoida aiga ta thoibadagi hendoktana khuman sumu yausilaga aikhoi puna namnabadi lekai kumhei oini nupi emagi nupa hum phudatnare kaina adusu sumnaga ngangna donati mawa sengmudo mawa sabani phurame kaina haina doini khuman nungsi masung langi phunararedana aikhoi hum phudatnaraga angambaduna itai melo waloi ado thembo khuman noina aingonda itai makaina kaubasa ai isase mareng chatle aduna hasabi dum kauro itai makai dudi noidagi sahi hanba mi da kaugadabani aidi noina sahi phani am dum halamgani thembung chummi ta thoiba ari basi leibagi wani phajabi nangni angang ni ko hoida ito oirapaso kanana khangmano aduna itai makaubo yaponte natro phajabi ta thembung sima ayo nai masaknina ipa phajagai khubakti nai aikhoi itai man harauna noklaga thaba khubakto amuktangi mahau tangjaningkreda somdana thauba sauna tawrishimni masigi sandana ni se lakminarbe igasi huntuamaga mongnawsigi matung inaraga noktana khubaknga thanada tawrise au baidi mitse pangbo ngamsilaktre oi taw ai lehore ngai khune thauba su khuman amadi thembungbu tanarei phajabidi thaubabu ubada thanglama khongthangdu leptuna maya kaba makai yengduna leikre thembungna idema kaino natin tari phajabi maya du silaga matin du kut jotlaga hoi ma kari ko phajana sibo aidi ngauri mi noibo khuman kaino hujikta aikhoi gi lude sangi toromaga itaw thausi ubadagi
tarang sakrisida pelabane mo pu koi phangde do etowida khuman itema nang wakhalang paisa kinuko nangidi ai somna lei ai ngon oin yenglo ai noi ani ga mata pamjatre asigi nu pasi ubada ai punga oi ngawkhre kamai tawne noi ani sia ngasai di khar khar pamgi toramani asigi sakhen ba ibung si urubadagi noi ani gina sakse kongkwa maru khetpa loidabado adune hena phajakre thawbana noi ani bu ngaw ai ga se lang thuamaga ita nupi si ki matung inaraga chatke aibinida nati ai sibu mamal yam leitaba phot oina khalurab phajabina ibung bu kanhana mamal leite haribano ibung di malem sida khwai de ki mamal tangmo posatni kari leina no sinam chatwe haide mari ki kon sinardana nare ekon da sadan thara kakni ko haima nupa ni sidi ai diam jai haiba thembung na idema nangni pura numit lei somda olambadagi asomda mo khuman patabu yengmi nungai kumai se phajabina thembung nangi marup sibu kari min kauge aidi nangi marup se pambana loire haiba idema maming budi thaubu kaubani ha thauba minga sakayam chana yaiba sidi thembung na oh loire na ina di itai ma phajabi koi ma phangjarani na haraugi tawraga misak ona na ngawkhraba ko phajabi nakana chaliba thawbada munna sum yingduna chatpada nung ama lairibadu uhodraduna khudi thidun hek tu sili oi masire ayo khunga loi paire as thembung dema sokro itaw thawda yengna bodari ngai da suksaw nungsa uhodraba khuman itema nang namayam thai hojiki itema ki khudud naya yamang songthoraktro kagai soke phajabi ikaina as sokteda khongkham sahodabani masiki nungsisu patang chadani hek lambi mayai sida leiramdana isop sopi tawrise thawbana kaino noina mi turuga gotpigi dehaidraga naya achobusing uthoklaga noklaga leisibo itema kagai soke ase haiduna thawbana phajabigi makhut paiduna singkhatpiraga itema khongdo thangma ngamrengo khong thangpadi ngami khuma pasidi khara nabagum tawe khong thangma ngamadi itema ai khuse pithobiro ha khut haima itaimadi wakhal oirudre as kaino masisibo masigi pakhang masak phajabasigi mamangda adum chopemi migi makhut sibu aina kannaga paisindana magi makhut pairubadagi wakhal kase kaino taukreda ai thembungna itema tu ada nangi nupa kairak man basina makhwanga melaga saung yengaga lei horin phubijani thoibana kai aigi nupi sina makhong sek sektana nupa amata sunatana nupa ohunga punlak minarisibo haibo singna kreda khuman ta thoiba itai malakpa ngairamiro ta thoibana wana ngairamani khangdana ekhoi ne temise yum phawu thinjare ini noina thilakpasidani aigi mihunduna isadagi songthoklag sengkrisi karai tan sengkrajang aigi mihuldubo thembungna swaidadi ta thoibagi mihul leibudre swaidaga thengnaradi ta thoibana ngehobun haibiramke kaino aigi phajabisina matai thangma nupasida nongfe tawraga yengdura leirisibo ingundadi michina pau yenglakte haibanida thembungna idema nayumsi yore lehorone hayam thengnase hoi lehorage adu thembong hayengsu nangina taw phajabase purakpa kauni ko asiro aswaida hatu madong mana sumhinda leiradi ai nupi phangdo mantre thoibana yenguni musi chiruanga tawtuna hey thembong kaisiro nanga aigi nupi tawnarimdo ha ta thoiba kaisu nateda idai mana aise sakyam phajai yengbagi penba naidena hairiba nachindu thinu thembong nupa masak phajabda ngawbi aigi nupi sina uyan manma nongonda phajai hairamgadau nate phajabie nang ai saurabra yum yorobni changlakpa yadra konthong sida konthong chai sina nang konthong chai sage haibra nang ha konthong chai sage ngairibra nang thembung itaw chatlarosi natradi matu phubada aikhoi sioroktana aremda lecei sanani phajabina nupa ngasidi wakhal yam nungai ai ne pamjaba nupa do ngasidi thengnabai wanida phajabie nang se gi nupi ni ko aduga napuroi baingonda nayaga to higattana nupa pamjaba thengnei kaina koijadadana harauna tamjaribane nang sibu iduro natraga isang pira ai gigan bata selektreda o nang nanya khomnam phau kok tringai da ai bu phabiri
aduna hausi nupa phajabam tu uba yadri loi pam ha kari ai nataba topa nupa mu pam leiba ai di pam jabrai sina ta thoi ba nang saudi sarok kanu ko ai nang se su pam di oh loi thoi ba i loi ai gi nupi na ai bu pam bitri ma nang ni sikrabani na nasa gi tawsi uram maroi ko ima namong nupi na ai bu pam biram dre hoi ma kapakanu da nupa yening de thiri bana saktuga namit na naga sangdok tuna kapado haudong na ngari huralam dai gi ne masakto adu yam male ba zabi hak takani ko aina laikai gi mo sanadabi mayam gi minok na phok oi kibado adu kan nangmak na ai bu nusi biram jaba adu su mitop na taba na puroi bai bo as nupa madam duda laikai gi na masing na nokna kiba mayam da as kanagi konthong se yung ba mali bo hai bane khong ha bun chapu mali bo hai bane ai khoi ma na phauba ta thoi banang sia ai khoi hui mamai tat patuni hena phajai bartin ai payu mali na hai rini yare to ni phasabi nang makha mu tarat ai ta bagi pangal lech ai khang bangam dre mi na haina bada chumli sum baza pam ta bun pa na kit heli anam kan ba haina bado ta thoi bana anam kan mandana ai sia phangki bagi wani hai ba yare da adu de haina da phasabi nang su chimbal thong da thi harasu aina hau thum pi ba adagi khudol bot pi ba dadi yong no pi man khai na i gatana loi lori du amuta pam de na loki to put pu yaw ho dudi aisu inkhalak pa matam hoi bagi imana bisingi mamangda aigi nupa na pirak pani kaina haibado imai oina lori ni kaino aikhoi mana su pakhangari badi pangbani themlaga sathu haibaduda nokingda nok na bu hona bada awahaba mani aina oi khrido oh matamduda nang nei bu nungsi haina hai hi bisingdudi minam oiramlaba odong na puningreda nupi nangse hojik aina i si karaktana ningsing pugada kaniko noi miam sangdana kaisu khangjada baise apang masibiram libane ba apang masibiri bane ba ho ariba nangonda apang si tawrubagi dasa ta tuna hojikti nangi nupi oina chahi nauna ini indoni mingthon kari basini fasabe noina khangdaba yuwani aise singmani aina singju bora hauba pizage hairaga nangse aina namdana pharaga lawkhai bani dana hojikti inempok tu so wakhal taw maya nu paise phangsadana masa nu pise aina nungaina thambire kai aduna mamang thaki wadi aina itun da pau hapte nupi phasabi lo bai sidi mayam na kalaktana ngangna pam thopani ngangne kai ngangna so itun da pau hapi de gidi nang phangzare yare aduga ina kok sari sina atai gi nate nang nei se khuzam haidok padongna laktar langtok piraga dasi mau oira phau nang napurei baise hoji phau nu siba ngamdri ai khange as yare se oyam na ngang basa ai di chai ta lame aduna aina lairakli banga se hauna thongbiyo pukse thana saraga nuai na tumge horen mangda ngasai gi pakhang masak phajabado unaba chakna aina thong saraga mangna nupa pakhang gi mangmangi taba yari warani phajabi nangi wasiba mang nangi mangdo ngai na mangko macha ai ga thiba manaba aikhoi gi baji tharoi matong yaw do mando laga tana magi jaisu du na mai kanjar sani isanu babu asok thina otpa hongna bran shikrama khoina khara ai gi misang de leibidradi ai mami mata ai gi misang oi binaba leitre nupa nangbo ai chaklami haibani chongang nei se nang chungang lerage hairaba nang asibi thawai kauge harasu chak ta thongbu loiraga horen ahin nongyai te kauraga ne wari ga to pina sajaro ai kari imti yet piroiba chak to hanu thongruba se thoibai gi mapok se tondi ton ba jani ko itu na thongmu sak pizaba gai to handaki mapok sida phangdo mandrada aini thongmu sak se si oina itu na congress laga phamlaga sarag lai si ora mali nupi angang lubagi nungai bhai se noi kai ai mu nungai na leba nate tabok su do kunti su jab tabok pakraba ibu itu na su amuk pamdribani du maside sida ngang na thoiba chakhum sangduna chak thongba hokre thoibana phajabi bu aduki matik nungsi sei aduna masinda ngang sei tawrabasu nongmata phajabi da khon akan badi sei banate phajabi na angang yamna oina mau oirakpana maram oiraga sak thongbudi lahdana imungi thabak amattasu heibanate masi pomba thoibana khangbana mana angamba makai phajabi wakini khana tauzai matam khara leiraga wakhal tarakani angang oiduna tawjaribani haina phanada khandokpani thoiba madi
ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗꯕꯤ ꯐꯖꯕꯤ ꯃꯥꯗꯤ ꯃꯁꯥꯁꯤ ꯃꯧꯅ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯊꯧꯕꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯧꯕꯕꯨ ꯑꯃꯨꯛꯇꯪꯒ ꯊꯦꯡꯅꯔꯕꯗꯤ ꯅꯨꯡꯁꯤ ꯍꯦꯛꯇ ꯐꯣꯡꯂꯒꯦ ꯍꯥꯏꯅ ꯁꯞ ꯌꯨꯡꯅꯁꯨ ꯈꯟꯈꯤꯔꯝꯃꯤ ꯊꯣꯏꯕ ꯁꯥꯎꯅ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯦ ꯃꯊꯧꯗꯤ ꯐꯖꯅ ꯂꯩꯇꯕ ꯖꯥꯠꯅꯤꯀꯣ꯫ ꯁꯣꯝꯗ ꯑꯩꯅ ꯊꯤ ꯐꯥꯏꯕꯣꯛ ꯁꯪꯗ꯭ꯔꯦ, ꯑꯗꯨꯒ ꯃꯣꯏꯅ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯊꯥꯕꯜꯒ ꯁꯤꯟꯗꯅ ꯅꯠꯇꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯕꯨ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯐꯪꯂꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯏ ꯌꯥꯝ ꯀꯥꯏꯗ, ꯏ ꯀꯥꯃꯟꯗꯅ ꯑꯩ ꯀꯞꯄꯨ ꯀꯞꯅꯤꯡꯉꯦ ꯇꯧꯔꯤꯁꯦ꯫ ꯃꯣꯏꯅ ꯊꯥꯕꯜ ꯁꯤꯜꯂꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯁꯤꯁꯨ ꯆꯣꯡꯕ ꯆꯠꯀꯦ ꯁꯣꯏꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯊꯦꯡꯂꯨꯔꯁꯨ ꯑꯃꯨꯛ ꯁꯥꯎꯔꯒ ꯃꯄꯥꯝ ꯆꯠꯈꯤꯗꯧꯔꯤꯕꯅꯤ꯫ ꯏꯅꯦꯝꯄꯣꯛꯅꯦ ꯇꯧꯔꯤꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯁꯦ ꯋꯥꯔꯛꯄꯒꯤ ꯃꯍꯨꯠ ꯑꯩꯉꯣꯟꯗ ꯆꯩꯖꯔꯛꯇꯧꯔꯤꯅꯤ꯫ ꯍꯣꯏꯅꯦ, ꯆꯩꯕꯗꯨꯕꯨꯗꯤ ꯆꯩꯖꯔꯣ, ꯃꯇꯝ ꯁꯥꯡꯅ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯔꯝꯕꯅꯤꯅ ꯑꯩ ꯏꯀꯥꯏꯕꯤꯗꯦꯕ꯫ ꯑꯗ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗꯒ ꯈꯔ ꯄꯤꯅꯤꯡꯗ ꯂꯩꯕꯅꯤ꯫ ꯁꯥꯎꯗꯅ ꯏꯅꯥꯛꯇꯒ ꯊꯥꯔꯛꯇꯧꯔꯦ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯃꯥꯡꯖꯗꯣꯏꯁꯦ? ꯂꯩꯀꯥꯏ ꯐꯠꯇꯦ, ꯑꯩ ꯋꯥꯅꯤꯅꯦ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯏꯇꯨ ꯂꯝꯍꯦꯟꯕꯤ ꯂꯧꯕ ꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯁꯦ ꯈꯤꯇꯪꯗꯁꯨ ꯍꯪꯕꯤꯔꯝꯃꯣ ꯍꯥꯏꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯣꯏꯅ ꯊꯥꯕꯜ ꯍꯦꯛꯇ ꯆꯣꯛ ꯊꯤꯟꯖꯤꯜꯂꯤ꯫ ꯀꯥꯟꯗꯦ, ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯁꯥꯎꯐꯝꯕꯨꯗꯤ ꯊꯣꯛꯇꯦ꯫ ꯏꯇꯨꯁꯤꯅ ꯉꯥꯡꯅꯕ ꯌꯥꯝꯃꯟꯗꯕꯁꯤꯗ ꯃꯔꯥ ꯂꯩꯇꯕ ꯂꯩꯀꯥꯏꯁꯤꯗ ꯑꯣꯏꯅ ꯆꯩꯔꯕꯒꯤ ꯋꯥꯅꯤ꯫ ꯐꯖꯕꯤꯁꯨ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯑꯀꯦꯄꯣꯠꯁꯤꯡꯗꯣ ꯑꯩ ꯑꯃꯨꯛꯇ ꯂꯣꯠꯍꯧꯔꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯆꯠꯈꯤꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯏꯕꯅ ꯐꯖꯕꯒꯤ ꯑꯀꯦꯄꯣꯠ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜꯁꯦ ꯅꯍꯥꯟꯒꯤ ꯏꯕꯨꯡ ꯊꯧꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯇꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯍꯥꯟ ꯃꯥꯅ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯥꯏꯕꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯉꯁꯤꯗꯤ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯈꯨꯠꯇꯣ ꯄꯥꯏꯔꯒ ꯏꯅꯤꯡ ꯇꯦꯛꯄ ꯃꯈꯩ ꯊꯥꯕꯜ ꯆꯣꯡꯊꯣꯛꯀꯦ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯈꯪꯖꯔꯝꯈꯤꯔꯣꯏꯀꯣ꯫ ꯈꯪꯗ꯭ꯔꯦꯗ, ꯄꯨꯛꯅꯤꯡꯒꯁꯦ ꯌꯥꯝ ꯂꯥꯡꯇꯛꯅꯩ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ, ꯑꯗꯨꯒ ꯃꯥꯅꯕꯨ ꯃꯧꯅꯤ ꯀꯥꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯤꯔꯥꯏꯕꯤꯔꯝꯂꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯋꯥꯍꯧꯅꯤꯀꯣ꯫ ꯀꯞꯁꯨ ꯌꯥꯝ ꯀꯞꯇꯣꯏꯅꯤ꯫ ꯍꯣꯏꯗ, ꯃꯧ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ, ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯣꯏ ꯈꯛꯇꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯕ ꯅꯠꯇꯦ, ꯃꯧ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯀꯩꯅꯣ꯫ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ, ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ꯫ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯕꯨ ꯀꯅꯥꯅ ꯊꯤꯡꯂꯨꯕ ꯉꯝꯅꯤ ꯍꯥꯏꯒꯦ? ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯅ ꯄꯥꯝꯅ ꯂꯩꯈꯤꯕꯁꯨ ꯅꯠꯇꯦ, ꯁꯣꯏꯕꯗꯒꯤ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯈꯟꯕꯗꯤ ꯌꯥꯏ ꯀꯩꯅꯣ ꯑꯩꯁꯨ꯫ ꯀꯥꯟꯅꯗꯦ, ꯍꯣꯔꯦꯟ ꯂꯩꯁꯥꯕꯤꯁꯤꯡꯗꯒꯤ ꯑꯩꯅ ꯐꯖꯕ ꯍꯦꯟꯅꯅꯕ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯀꯦꯊꯔꯨꯒꯦꯗ ꯍꯦꯛ꯫ ꯍꯥꯏꯕ, ꯑꯩꯒꯤ ꯑꯀꯦꯄꯣꯠ ꯍꯥꯞꯄ ꯄꯣꯂꯥꯡ ꯃꯆꯥꯗꯨꯅ ꯀꯔꯣꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯤꯕꯖꯥꯠꯅꯣ? ꯅꯍꯥꯟꯈꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯕꯅꯤꯗ꯫ ꯈꯪꯉꯦ, ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯁꯣꯏꯗꯅ ꯂꯣꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯕ, ꯈꯪꯉꯤꯗꯅ꯫ ꯂꯩꯔꯝ, ꯆꯐꯨ ꯃꯥꯟꯕ ꯅꯀꯣꯛ ꯑꯇꯥꯡꯕꯗꯣ ꯊꯨꯒꯥꯏꯒꯦꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯏꯁꯩꯒ ꯉꯪꯗꯅ ꯃꯨꯟꯗꯥ ꯅꯨꯡꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯣꯏꯔꯦ꯫ ꯍꯣ ꯅꯨꯄꯥ, ꯅꯪ ꯇꯥꯕ꯭ꯔꯥ? ꯑꯣꯏꯃ, ꯈꯪꯉꯦꯍꯦ꯫ ꯇꯥꯗꯤ ꯇꯥꯕ ꯑꯣꯏꯔꯦ ꯑꯩꯅ ꯀꯧꯔꯤꯁꯦ꯫ ꯀꯩꯗꯧ ꯇꯥꯔꯣꯏꯗꯣꯏꯅꯣ? ꯂꯋꯥꯏꯗꯒꯤ ꯍꯦꯛꯇ ꯂꯥꯎꯊꯔꯛꯑꯗꯕꯣ? ꯀꯗꯥꯏ? ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯀꯦꯄꯣꯠꯇꯣ ꯄꯤꯔꯛꯑꯣ꯫ ꯍꯦ, ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯒꯤ ꯑꯀꯦꯄꯣꯠ ꯀꯩꯗꯤ ꯈꯪꯗꯦ, ꯅꯣꯡꯇꯁꯨ ꯀꯦꯗꯕ ꯑꯩꯉꯣꯟꯗ ꯑꯀꯦꯄꯣꯠ ꯄꯤꯔꯛꯑꯣꯌꯦ꯫ ꯑꯩ ꯅꯨꯄꯤꯁꯤ ꯉꯥꯎꯔꯦ꯫ ꯑꯣ ꯅꯨꯄꯥ, ꯅꯪ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯀꯦꯄꯣꯠꯇꯣ ꯂꯣꯠꯇꯦꯀꯣ? ꯂꯣꯠꯇꯦꯃꯤ ꯅꯨꯄꯤ ꯅꯪ꯫ ꯐꯩ, ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤ ꯌꯦꯡꯉꯣ꯫ ꯑꯩꯈꯣꯏ ꯅꯤꯀꯛ ꯂꯩꯕ ꯏꯃꯨꯡꯁꯤꯗ ꯃꯈꯣꯏ ꯅꯨꯄꯥꯅ ꯅꯕꯨꯛ ꯁꯦꯞꯄꯒꯤ ꯍꯧꯅꯕꯤ ꯄꯣꯠ ꯆꯩ ꯂꯣꯠꯄ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯆꯠꯈꯤꯅꯤ ꯌꯦꯡꯉꯣꯕ꯫ ꯐꯖꯕꯤ, ꯁꯤꯕ ꯁꯥꯎꯈꯤꯅꯨꯕꯁꯦ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯑꯩꯅ ꯁꯨꯝ ꯅꯪ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯍꯟꯅꯤꯡꯗꯕꯒꯤ ꯅꯪꯒꯤ ꯑꯀꯦꯄꯣꯠꯇꯣ ꯑꯩꯅ ꯆꯦꯡꯐꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤꯕꯅꯤ꯫ ꯁꯥꯎꯅꯨꯕ ꯁꯤꯁꯦ, ꯑꯩ ꯍꯧꯖꯤꯛ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯅꯪꯒꯤ ꯑꯀꯦꯄꯣꯠꯁꯤꯡꯗꯣ ꯌꯦꯡꯉꯣ, ꯅꯪꯒꯤ ꯑꯀꯦꯄꯣꯠ ꯃꯌꯥꯝꯗꯣ ꯆꯦꯡꯐꯨ ꯃꯅꯨꯡꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯀꯦ꯫ ꯍꯟꯗꯣꯛꯑꯁꯦ, ꯃꯤꯇ꯭ꯔꯪ ꯑꯝꯇ ꯌꯦꯡꯖꯅꯤꯡꯗꯦ꯫ ꯀꯩ ꯊꯣꯛꯆꯩ ꯇꯧꯁꯤ ꯍꯥꯏꯅꯣ ꯈꯪꯗꯦ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯀꯦꯄꯣꯠꯀ ꯂꯣꯠꯇꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯆꯦꯡꯐꯨ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯑꯀꯦꯄꯣꯠꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯒ ꯀꯥ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁ, ꯑꯩꯅꯗꯤ ꯊꯥꯕꯜ ꯆꯠꯇꯅꯕ ꯑꯀꯦꯄꯣꯠꯁꯦ ꯆꯦꯡꯐꯨ ꯃꯅꯨꯡꯗ ꯂꯣꯠꯇꯅꯒ ꯇꯧꯔꯤ, ꯑꯗꯨꯒꯗꯤ ꯃꯥꯅ ꯍꯦꯛꯇ ꯈꯪ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯈꯣꯏꯅꯤꯗ ꯂꯩꯕ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯑꯩꯅ ꯑꯀꯦꯄꯣꯠ ꯂꯣꯠꯁꯤꯜꯂꯤꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯇꯝꯃꯤꯁꯦ? ꯑꯩꯅ ꯂꯣꯠꯄꯅꯤ, ꯄꯥꯎꯁꯦ ꯑꯩꯅꯗꯤ ꯇꯝꯗꯦ꯫ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯔꯥꯡꯕꯤꯁꯤꯅ ꯄꯥꯎꯁꯦ ꯁꯣꯏꯅ ꯇꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯗ ꯍꯥꯠꯂꯒꯦ ꯃꯁꯤꯗ꯫ ꯊꯣꯏꯕ ꯇꯥꯏꯅꯐꯝꯗꯤ ꯍꯦꯛ ꯈꯪꯗ ꯀꯨꯟꯗꯨꯅ ꯂꯩꯖꯕꯤ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯔꯥꯡꯕꯤꯗꯨꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯥꯟꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯥꯄꯣ ꯀꯟꯅ ꯍꯦꯛ ꯊꯣꯝꯃꯤ꯫ ꯍꯧꯗꯣꯡꯗꯨꯁꯨ ꯈꯣꯟꯖꯦꯜ ꯀꯟꯅ ꯈꯣꯡꯂꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯍꯣꯏꯗ, ꯅꯣꯡ ꯐꯥꯗꯣꯛ ꯏꯇꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄꯕꯨ ꯑꯩꯅ ꯀꯣꯛ ꯁꯣꯡꯗꯣꯛꯁꯤꯡꯉꯥꯏꯗꯅ꯫ ꯀꯩꯅꯣ, ꯑꯁ ꯀꯥꯟꯗꯦ, ꯆꯥꯛꯇꯨ ꯄꯨꯡꯗꯣꯛꯈꯤꯒꯦ꯫ ꯐꯖꯕꯤꯁꯨ ꯊꯧꯕꯅ ꯃꯥꯕꯨ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ
ꯂꯩꯖꯕꯤ ꯊꯥꯗꯅ ꯀꯦꯔꯤ ꯊꯣꯏꯕꯁꯨ ꯃꯣꯟꯗꯥ ꯑꯃꯗ ꯆꯥꯛꯇꯨ ꯍꯔꯥꯎꯅ ꯊꯣꯡꯂꯤ ꯉꯁꯤꯗꯤ ꯃꯤ ꯂꯦꯟꯅꯒꯤ ꯊꯥꯏꯅꯩꯕꯨ ꯁꯛꯊꯤꯕ ꯄꯥꯈꯪ ꯑꯔꯤꯕꯅ ꯅꯣꯛꯅꯈꯤꯕꯁꯤꯡꯗꯣ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯔꯦꯝꯕꯤ ꯃꯥꯅ ꯐꯖꯕꯤꯁꯤ ꯄꯨꯔꯒ ꯂꯦꯟꯅꯒꯦ ꯈꯪꯗꯅ ꯃꯣꯏꯅꯒ ꯑꯩꯒꯤ ꯅꯨꯄꯤ ꯐꯖꯕꯤꯁꯦ ꯃꯥꯒꯤ ꯐꯖꯕꯁꯤ ꯎꯔꯒ ꯆꯥꯛꯇꯣ ꯑꯩꯗꯤ ꯃꯤꯠꯇꯕꯨ ꯎꯔꯦꯗ ꯑꯩꯒꯤ ꯏꯟꯁꯥꯡꯁꯤꯁꯨ ꯃꯨꯟꯗ꯭ꯔꯤꯕ ꯖꯥꯠꯂ ꯊꯥꯕꯜ ꯃꯈꯣꯜꯗꯤ ꯇꯥꯕ ꯉꯥꯏ ꯑꯣꯏꯔꯦ ꯃꯤꯁꯨ ꯊꯣꯛꯅꯕ ꯍꯧꯔꯝꯂꯅꯤ ꯀꯥꯟꯗꯦ ꯁꯤꯗꯤ ꯑꯩ ꯍꯦꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯊꯣꯏꯕꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯐꯖꯕꯤꯅ ꯃꯁꯨꯝ ꯇꯥ ꯃꯈꯩ ꯀꯦꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯑꯁ ꯐꯖꯩꯌꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ ꯅꯨꯄꯥ ꯑꯩꯁꯦ ꯑꯁꯦꯡꯕꯩ ꯐꯖꯔꯕ ꯐꯖꯔꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯅꯤ ꯁꯣꯏꯗ꯭ꯔꯦ ꯃꯌꯥꯝꯗꯒꯤ ꯄꯨꯡꯍꯦꯟ ꯍꯦꯟꯒꯦ ꯍꯥꯏꯗꯨꯅꯕꯨ ꯉꯁꯥꯏꯗꯒꯤ ꯀꯦꯔꯤꯕꯅꯤ ꯑꯩꯁꯨ ꯅꯪꯁꯨ ꯀꯦꯕ ꯂꯣꯏꯔꯕꯅꯤꯅ ꯀꯨꯏꯔꯣꯏ ꯑꯩ ꯐꯤꯁꯦ ꯐꯠ ꯍꯣꯡꯗꯣꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯅꯪ ꯀꯦꯛꯀꯩ ꯆꯣꯡꯊꯣꯛ ꯑꯩ ꯁꯪꯕꯤꯅꯤꯕ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯁꯨ ꯂꯥꯛꯇꯣꯏꯔꯣ ꯊꯣꯏꯕꯁꯨ ꯍꯔꯥꯎꯅ ꯈꯨꯝꯖꯩ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯐꯖꯕꯤ ꯅꯪꯕꯨ ꯏꯇꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯁꯪꯊꯗꯣꯏꯅꯦꯃꯤ ꯅꯨꯄꯥ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯕꯤꯌꯨꯗ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯪꯕ ꯂꯥꯛꯀꯅꯤ ꯑꯁ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅꯤꯕꯨ ꯌꯦꯡꯂꯒ ꯅꯣꯛꯅꯕꯗꯣ ꯌꯦꯡꯅꯤꯡꯕ꯭ꯔꯕ ꯐꯖꯈ꯭ꯔꯕꯤ ꯑꯩꯒ ꯊꯤꯈ꯭ꯔꯕ ꯍꯅꯨꯕ ꯅꯪꯒ ꯏꯇꯩ ꯏꯅꯥꯎꯅꯤ ꯀꯥꯏꯅ ꯆꯠꯃꯤꯟꯅꯕꯒ ꯑꯩ ꯉꯝꯃꯣꯏꯀꯣ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯍꯧ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯊꯥꯕꯜ ꯃꯐꯝꯗꯒ ꯂꯥꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯕꯤ ꯇꯥꯍꯥ ꯆꯠꯈ꯭ꯔꯦ ꯐꯖꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯊꯣꯏꯕꯗꯨ ꯅꯤꯡꯉꯝꯗ ꯀꯞꯂꯛꯂꯝꯃꯤ ꯐꯖꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯄꯨꯔꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯅ ꯅꯐꯝꯗ ꯌꯥꯝꯅ ꯑꯌꯦꯠꯄ ꯑꯣꯏꯔꯕꯅꯤ ꯐꯖꯕꯤ ꯅꯪꯅ ꯑꯩꯕꯨ ꯅꯄꯨꯔꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯐꯖꯕꯤ ꯅꯪꯅ ꯁꯛꯊꯤ ꯆꯍꯤ ꯌꯥꯝꯃꯤ ꯍꯥꯏꯅ ꯅꯣꯛꯅꯔꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯅꯤꯡꯗ꯭ꯔꯤꯕ ꯅꯪꯅ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯠꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ ꯐꯖꯕꯤ ꯅꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯏꯇꯨꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯥꯡꯗ ꯂꯦꯟꯅꯕꯒꯤ ꯍꯛ ꯐꯥꯎꯕ ꯅꯪꯅ ꯏꯐꯝꯗ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤꯕꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯖꯕ꯭ꯔꯥ ꯐꯖꯕꯤ ꯆꯍꯤ ꯌꯥꯝꯕ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯣ ꯅꯪꯅ ꯁꯛꯊꯤ ꯆꯍꯤ ꯌꯥꯝꯃꯤ ꯍꯥꯏꯅ ꯍꯩꯅꯗ꯭ꯔꯤꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯣꯏ ꯊꯣꯏꯕ ꯅꯤꯡꯉꯝꯗ ꯁꯨꯝ ꯀꯞꯂꯝꯂꯒ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯐꯖꯕꯤ ꯈꯪꯍꯟꯗ ꯆꯠꯇꯨꯅ ꯂꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯦꯟꯅꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯊꯣꯏꯕꯁꯨ ꯊꯥꯕꯜ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯥꯒ ꯈꯪꯅꯕ ꯃꯔꯨꯞꯁꯤꯡꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯐꯖꯕꯤꯗꯤ ꯉꯁꯥꯏꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗ ꯃꯈꯩ ꯊꯧꯕꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯐꯖꯕꯤꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯕꯗ ꯊꯧꯕꯗꯨ ꯎꯔꯛꯇ꯭ꯔꯕꯗ ꯊꯥꯕꯜ ꯆꯣꯡꯂꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯊꯧꯕꯅ ꯅꯨꯄꯤ ꯑꯃꯒ ꯅꯣꯛꯅꯣꯛꯇꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯐꯖꯕꯤ ꯁꯥꯎꯅꯤꯡꯕꯩ ꯀꯩꯕꯩ ꯇꯧꯗꯨꯅ ꯐꯖꯕꯤ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯊꯠꯂꯒ ꯃꯥꯅ ꯑꯣꯏꯅ ꯊꯧꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯊꯥꯕꯜꯗꯨ ꯆꯣꯡꯕ ꯍꯧꯏ ꯂꯨꯆꯤꯡꯅ ꯑꯁ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯣꯏꯕꯒꯤ ꯅꯨꯄꯤꯅꯕꯨ ꯍꯦꯜꯂꯤꯗ ꯐꯖꯕ ꯊꯣꯏꯕ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯩꯗ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯔꯤꯁꯦ ꯊꯣꯏꯕ ꯃꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯊꯣꯏꯕꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗ ꯈꯣꯏꯃꯨꯟ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯂꯨꯆꯤꯡ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯀꯥꯏꯁꯦ ꯂꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯎꯔꯦꯗꯅ ꯏꯇꯥꯎ ꯊꯧꯕꯒꯤ ꯅꯨꯄꯤꯁꯤꯅ ꯏꯇꯥꯎꯒꯤ ꯃꯃꯥꯡꯁꯤꯗ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯃꯈꯨꯠꯀ ꯄꯥꯏꯅꯔꯒ ꯂꯦꯟꯅꯗꯨꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯐꯖꯕ ꯂꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯊꯤꯕꯗꯨꯅ ꯍꯦꯟꯅ ꯐꯔꯦꯗ ꯑꯩ ꯈꯛꯇꯒꯤꯁꯨ ꯑꯣꯏꯕ ꯃꯁꯛ ꯐꯖꯕꯤ ꯂꯧꯔꯨꯕ ꯏꯇꯥꯎ ꯊꯣꯏꯕꯁꯤꯒꯤ ꯌꯦꯡꯉꯨ ꯅꯨꯄꯤꯁꯤꯗꯤ ꯃꯁꯥꯒꯤ ꯅꯨꯄꯤꯔ ꯃꯤꯒꯤ ꯅꯨꯄꯤꯔ ꯈꯪꯗ꯭ꯔ ꯄꯣꯠꯅꯤ ꯈꯣꯏꯃꯨꯅ ꯍꯣꯏꯅꯦ ꯏꯇꯥꯎꯅ ꯍꯥꯏꯒꯨꯝꯗꯅ ꯅꯣꯡꯃꯗ ꯏꯇꯥꯎ ꯊꯣꯏꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯐꯖꯕꯤꯒ ꯆꯠꯃꯤꯟꯅꯕꯁꯨ ꯎꯗꯦ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯅꯣꯛꯅꯣꯛꯇꯅ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯀꯩꯊꯦꯜꯗ ꯂꯩꯔꯝꯃꯗꯤ ꯑꯩꯁꯨ ꯌꯥꯝ ꯇꯣꯏꯅ ꯎꯏ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯏꯇꯥꯎ ꯊꯣꯏꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯤꯒꯤ ꯀꯨꯝꯍꯩꯗ ꯑꯋꯥꯕꯒ ꯀꯥꯎꯈꯤꯕ ꯀꯨꯏꯔꯦꯗ ꯊꯣꯏꯕ ꯃꯇꯥꯎꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯒ ꯏꯀꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯃꯤ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯀꯟꯅ ꯉꯥꯡꯕ ꯉꯝꯕ ꯃꯤ ꯑꯣꯏꯔꯝꯗꯕꯅ ꯊꯣꯏꯕꯅ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯡ ꯐꯠꯇꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯐꯨꯅꯕ ꯌꯥꯔꯕ ꯃꯇꯥꯡꯅꯤ ꯁꯣꯝꯗꯅ ꯊꯥꯕꯜ ꯁꯨꯝ ꯆꯣꯡꯂꯝꯕꯗꯒꯤ ꯐꯖꯕꯤꯅ ꯊꯧꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯅꯥꯀꯟꯗ ꯆꯤꯡꯊꯣꯛꯏ ꯊꯧꯕꯅ ꯏꯇꯩꯃ ꯀꯩꯅꯣ ꯃꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯏꯇꯩꯃ ꯇꯧꯔꯤꯁꯤꯕꯣ ꯊꯧꯕ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯇꯩꯃ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯊꯧꯕ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ
ꯀꯩꯅꯣ ꯏꯇꯩ ꯏꯃꯨꯡ ꯉꯥꯎꯔꯕ ꯍꯟꯗꯣꯛꯁꯦ ꯑꯩ ꯆꯠꯀꯦ ꯐꯖꯕꯤ ꯊꯧꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯊꯧꯕ ꯉꯥꯏꯈꯣ ꯄꯥꯈꯨꯝ ꯑꯃꯇꯗꯤ ꯄꯤꯔꯝꯃꯣ ꯊꯧꯕ ꯁꯥꯎꯅ ꯐꯖꯕꯤꯅ ꯐꯥꯔꯤꯕ ꯃꯈꯨꯠꯇꯨ ꯀꯟꯊꯠꯇꯨꯅ ꯐꯖꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯊꯨꯏ ꯇꯨꯀꯠꯆꯩ ꯅꯪꯒꯨꯝꯕ ꯅꯨꯄꯤꯗꯤ ꯅꯋꯥ ꯅꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯉꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯤꯒꯨꯝꯕ ꯂꯤꯆꯠ ꯏꯇꯩꯃꯁꯦ ꯅꯁꯥꯅ ꯅꯁꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯁꯦ ꯏꯁꯥ ꯄꯥꯈꯛꯅꯤ ꯐꯤꯃꯟ ꯈꯨꯟꯗꯨꯅ ꯁꯦꯠꯀꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯏꯇꯩꯃꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯏꯐꯝꯗꯗꯤ ꯑꯣꯏꯊꯣꯛꯄ ꯈꯛ ꯌꯥꯔꯣꯏ ꯃꯤꯒꯤ ꯐꯤꯃꯟ ꯈꯨꯟꯗꯨꯅ ꯁꯦꯠꯀꯦ ꯈꯟꯕ ꯅꯨꯄꯥ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯕꯅꯤ ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯣꯏꯅ ꯏꯇꯩꯃꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯍꯩ ꯐꯪꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯇꯩꯃꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕ ꯑꯃꯅ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯉꯥꯏꯍꯥꯛꯀꯤ ꯏꯊꯛ ꯏꯔꯥꯡꯅ ꯏꯇꯩꯃꯒꯤ ꯃꯃꯜ ꯌꯥꯝꯅ ꯄꯨꯟꯁꯤꯗꯣ ꯃꯤꯌꯥꯝꯒꯤ ꯇꯤꯟꯁꯤꯟꯅꯕ ꯑꯣꯏꯗꯨꯅ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯂꯝ ꯂꯥꯟꯕ ꯀꯅꯥꯒꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯅꯄꯨꯔꯣꯏꯕꯒꯤ ꯑꯋꯥ ꯃꯥꯏꯊꯣꯡꯕꯨ ꯎꯕꯤꯗꯨꯅ ꯅꯄꯨꯔꯣꯏꯕꯕꯨ ꯃꯉꯣꯟ ꯃꯤꯅꯣꯛ ꯅꯣꯛꯅꯗꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯅ ꯏꯇꯩꯃꯒꯤ ꯏꯖꯠ ꯋꯥꯡꯕ ꯃꯤꯌꯥꯝꯅ ꯏꯇꯩꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤ ꯕꯤꯍꯟꯒꯅꯤ ꯏꯇꯩꯃ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯗꯒꯤ ꯏꯇꯩꯃ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛꯇ ꯂꯦꯞꯄꯤꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯁꯥꯒꯤ ꯂꯝꯕꯤꯗꯤ ꯅꯁꯥꯅ ꯈꯪꯅ ꯈꯣꯡꯊꯥꯡ ꯂꯨꯃꯥꯏ ꯊꯛꯀꯤ ꯂꯩꯗꯤꯒꯤ ꯄꯨꯟꯁꯤꯗꯤ ꯈꯛ ꯑꯣꯏꯅꯤꯡꯂꯨꯅꯨ ꯐꯖꯕꯤ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯄꯒꯨꯝꯅ ꯇꯧꯏ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯎꯍꯧꯗ꯭ꯔꯕꯁꯨ ꯎꯍꯧꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯃꯁꯤꯡ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤꯕꯅꯤ ꯎꯔꯒ ꯃꯐꯝꯗꯨꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯦꯡꯊꯣꯛꯂꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡꯕꯨ ꯀꯨꯞꯅ ꯌꯦꯡꯂꯤꯕ ꯊꯧꯕ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯃꯃꯤꯅ ꯎꯍꯧꯔꯤꯕꯅꯤ ꯐꯖꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯇꯞꯅ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯕꯗ ꯐꯖꯕꯤ ꯑꯃꯗꯤ ꯊꯣꯏꯕ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯅꯗ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯊꯩ ꯑꯍꯤꯡ ꯃꯃꯩꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ ꯊꯣꯏꯕ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯨꯔꯒ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯂꯒ ꯀꯣꯟꯊꯣꯡ ꯃꯌꯥꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯇꯝꯅ ꯂꯥꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯃꯉꯛ ꯑꯗꯨꯗ ꯌꯥꯟꯁꯤꯟꯗꯨꯅ ꯎꯗꯨ ꯍꯦꯛ ꯀꯥꯒꯦ ꯇꯧꯕꯒ ꯇꯥꯊꯣꯏꯕ ꯐꯖꯕꯤ ꯀꯩꯅꯣ ꯇꯥꯊꯣꯏꯕꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯍꯤꯡꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯃꯍꯩ ꯄꯥꯟꯗꯕ ꯎꯄꯥꯜꯗꯤ ꯂꯝꯖꯥꯏ ꯍꯥꯏꯗꯨꯅ ꯌꯥꯟꯊꯗꯨꯅ ꯁꯤꯡ ꯑꯣꯏꯅꯕꯅꯤ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯍꯤꯡꯗꯨꯅ ꯅꯐꯝꯗ ꯑꯌꯦꯠꯄ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯅꯐꯝꯗꯒꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯒꯦ ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯌꯦꯠꯄ ꯄꯤꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪꯒꯤꯁꯨ ꯅꯅꯤꯡ ꯊꯨꯡꯂꯅꯤ ꯑꯩ ꯌꯥꯎꯗ꯭ꯔꯕ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯋꯥꯏꯅ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ ꯐꯖꯕꯤ ꯇꯥꯊꯣꯏꯕ ꯅꯪꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯅ ꯋꯥꯈꯜ ꯂꯦꯞꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯇꯥꯊꯣꯏꯕꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯥꯊꯣꯏꯕꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯉꯁꯤꯗꯒꯤ ꯇꯥꯊꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈꯤꯅꯨ ꯇꯥꯊꯣꯏꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯏꯋꯥ ꯏꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯕ ꯉꯝꯂꯨꯗꯕꯅ ꯆꯝꯖꯔꯕ ꯇꯥꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯍꯜꯂꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯇꯥꯊꯣꯏꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯥꯊꯣꯏꯕ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯇꯥꯊꯣꯏꯕꯒꯤ ꯊꯋꯥꯏꯗꯗꯤ ꯊꯥꯕꯤꯈꯨꯅꯨ ꯇꯥꯊꯣꯏꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯐꯖꯕꯤ ꯅꯪ ꯅꯤꯐꯨꯝꯗ ꯂꯥꯟꯈꯤꯕ ꯂꯩꯇꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯂꯨꯗꯕ ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯆꯥꯎꯅ ꯂꯩ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯂꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤ ꯃꯌꯥꯝ ꯑꯁꯦ ꯊꯣꯛꯂꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯅ ꯍꯥꯏꯔꯤꯃꯈꯩ ꯌꯥꯔꯨꯕ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯤꯕꯅꯤ ꯇꯥꯊꯣꯏꯕ ꯈꯛꯀꯤ ꯅꯔꯥꯜ ꯑꯣꯏꯍꯟꯕꯁꯨ ꯌꯥꯔꯣꯏ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯂꯨꯗꯕꯅ ꯈꯨꯗꯤꯡꯃꯛ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯊꯣꯏꯕ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯤꯆꯠ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯐꯖꯕꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯂꯤꯆꯠ ꯆꯠꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯪꯖꯗꯨꯅ ꯌꯨꯝ ꯅꯤꯡꯊꯤꯅ ꯀꯣꯏꯕ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯈꯨꯗꯤ ꯊꯦꯠꯇ꯭ꯔꯤꯕ ꯃꯈꯩ ꯃꯤꯑꯣꯏꯕꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯃꯛ ꯐꯖꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤ ꯊꯦꯛꯈꯤꯕ ꯈꯨꯗꯤ ꯑꯗꯨꯅꯁꯨ ꯐꯖꯕꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯕ ꯂꯝꯕꯤꯗ ꯄꯨꯈ꯭ꯔꯦ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯏꯕ ꯑꯃꯗꯤ ꯐꯖꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ